Laibag asigi humfu tarat suba Independence Day ki thauram ngarang Manipur da supang thokre state asa thokliba irang asi kanagumba kharagi thawin sinamadi mapal gi forces kaya na Manipur bu destabilize tawna ba hotnarak pa thawong ngi haina Chief Minister Biren na phongdokre Kuki khulai paiba singna chatharakliba thawong asina kuki militant singa ka Center ka peace dialogue chathabagi mathau tadre laibag asigi security interest ma khoi bu chairak pifam thoi haina maheshwar thongnau jamna phongdokre Bisnupur district ke Toronglaubi Thinungai amasung Fubala da kuki militant sing na nong may kapsilakre Asoka Pandi yahodre. Maitay amadi kuki purup ki marak tathokli ba irang asi center na pukjel seng na irang loisin na bahot na bagi mami ude haina hanagi Deputy Chief Minister Gai Khangam na maral sirakli. Amasong state asida hojik faubada dengue gi apunba case chama humfu mathoi thengnakre July dagi November faubagi matam asi dengue laina yamna sandokpa matam oibana miyamna cheksin bachangi haina state malaria officer Dr. Sanasam Gopal na phongdorakle